Lakadariba kumja lisingani ga subna kunmari asidadi amaga nungsi sanana laiminana ba hotnabada CS wasing political party ki leader singna Meekap Meerao Khonna Thallaba mama Oibi kayana Khonjel Thokna Laoriba Kayabu Tabiduna AIKHOI AMATTA OINA LEINABA HOTNABIYU HAINA IMPHAL NAGA forum na ANOUBA CHAHI LAKPADA YAIPHA PAOJEL PEERAKLI ngasi Northeast window news ka Akhandana unaba amada IMPHAL NAGA forum ki advisor su Oiriba Dana Manjuri University ki associate professor Dr. Chance Ramana YAIPHA PAOJEL asi pirakibani YAIPHA PAOJEL pirakibaga loinana lamda masida thokliba irang asi thamoi songa nungaite masina maram oiraga hingminariba furup masel gi marakta gyan tana haudaba kayadagi thaudo kaya thokiba laikre semjin sajenba masagi puwari leitaba singna lan horakba haibasi masana tabani atuba matamda chumthokna ba hotnaminasi lamda masida amana minority community ni amana majority community ni haina khaidok lamba asina miyam bu tokhai tahanba oina uhalle masida sunnatana id majority gi miyoini lam asigi mapuni haina leiraga minority singbo hanthana yengbiba asi hek thokpa down tawri minority haiba majority haiba thidina amato oina punsinduna amato oina hingminabana yaifaba oigani maramaduna lamdam asida thokliba irang asi atuba matamda laingakna loisinaba hotnabiyu tungda haurakliba Mahiroi kaya lairik tampham khangdana lairiba asida irang asina sum sangtharakpa tarabadi khudong thiba kaya mayok narani haina mahakna makhatana phongdoki lairiba phibam sida koi si laire haibase ada across the society koi taragi cheisu anirak ahumlak phaminare yam encouraging oye yam healing oye ada koi forum na lepa koi stain sidi dialogue and dialogue koi da amaga phodok na dabase Karamai the Podok Nagadra Habegi, Madugi, the Equator Masahodo Kibade. Ade Hozeki, Equi Manipur Toy, but Hodoxi am complex way. Ade complexity to the A Chacharoge, Equigi TV, the experts sing Kiatu Nainakre, outside forces especially. Adoga being the revolutionary movement, John Webagiushu. There are so many complexity. I will not go at that point. Ade Hodeki, Equigi, Luxikraba. Koi lamdam masigi leaders sing aduga prajamayam da koi na message pining ba madi koi na hudoki base blessed are the peacemaker for they shall be called the children of God haibare koi peacemaker later bra koi sida koi manipur de common ground later bra koi sida to khai ta badi am specialize hoiba aduga differences ya measure hoiba adu koi gi lamdam gi koi ammat to oibagi masigi sida measure oidana koi gi differences da Yam na measure way base, masige da magta, yam na potlum lay.